Mobile pa bro. Lago. Ay, mobile ko chicken. Mobile. Phone ko padala ni ano. Ala le ni nang phone ko madala ni. Ito. Mobile hai to ba. Nang phone ko na ako. Sala hindi na. Tara. Sala. Ay, logo pa niya. Table da. Tara. Ha? Ay. Doon ni mapa ito mo din ito mo din. Dali. Hello boy. Ini. Apa sih? Ay, chat pa yung jower. Kung raw nagka-reset to yun. Ay, kung raw sumo ko ulo na eh. Abdul Rahman kaidauri mo kasu tau de Abdul Abdul sum live tha bani lak thagat chari lak pi bagi subscribe to bira mo Abdul kali tau hai mo subscribe tau hai bani subscribe
ꯑꯕꯗꯨꯜ ꯀꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯔꯣ? ꯑꯣ ꯇꯧꯒꯦ ꯇꯧꯒꯦ ꯅꯪꯗꯤ ꯀꯩ ꯂꯝꯒꯤꯅꯣ? ꯑꯩꯅ ꯑꯁꯥꯝꯒꯤ ꯃꯥꯅꯤ ꯐꯗꯤꯒꯣꯝ ꯈꯔ ꯍꯦꯛꯀꯦ ꯑꯁꯥꯝ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏꯔꯛꯑꯣ ꯑꯁꯥꯝ ꯁꯤꯜꯆꯔꯒꯤ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯍꯦꯛꯀꯦ ꯐꯗꯤꯒꯣꯝꯒ ꯐꯗꯦꯗ ꯐꯗꯤꯒꯣꯝ ꯍꯥꯏꯗꯣ ꯇꯣꯔꯤꯡꯈꯣꯛꯁꯨ ꯈꯔ ꯌꯥꯎꯔꯤ ꯃꯔꯛꯁꯤꯗ ꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯌꯦꯡꯒꯦ ꯑꯕꯗꯨꯜ ꯑꯣ ꯑꯩꯅ ꯕꯥꯁꯀꯟꯗꯤꯒꯤ ꯈꯟꯕ ꯑꯣ ꯕꯥꯁꯀꯟꯗꯤꯁꯨ ꯊꯥꯞꯇꯦ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯏꯅꯛ ꯅꯛꯑꯦ ꯄꯨꯡꯈꯥꯏꯃꯨꯛ ꯆꯪꯄꯣꯠꯇꯦꯗ ꯕꯥꯁꯀꯟꯗꯤ ꯌꯧꯕꯗ ꯐꯗꯤꯒꯣꯝ ꯈꯔ ꯍꯦꯛꯎꯔꯦ ꯕꯥꯁꯀꯟꯗꯤꯗ ꯃꯔꯤ ꯃꯇꯥ ꯂꯩꯕ꯭ꯔꯣ ꯑꯕꯗꯨꯜ? ꯍꯥ? ꯍꯥꯎ ꯀꯔꯝꯕꯅꯣ ꯍꯥꯏꯁꯦ? ꯊꯤꯡꯉꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ? ꯆꯥꯗ꯭ꯔꯤ ꯑꯩꯗꯣ ꯌꯦꯔꯨꯝ ꯊꯣꯡꯕ ꯌꯦꯔꯨꯝ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯣ ꯍꯣꯏ ꯃꯌꯥꯝ ꯂꯩꯌꯦ ꯑꯣ ꯌꯦꯔꯨꯝ ꯊꯣꯡꯉꯦ ꯑꯗꯨꯒ ꯑꯃ ꯌꯣꯡꯆꯥꯛ ꯑꯂꯨ ꯇꯧꯔꯒ ꯑꯃ ꯏꯔꯣꯟꯒꯦ ꯑꯌꯥ ꯀꯩꯅꯣꯝ ꯄꯨꯔ ꯆꯦꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯤꯜꯆꯔ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯂꯩꯔꯤꯁꯦ? ꯏꯈꯣꯂꯥ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯅ ꯁꯣꯝꯗ ꯑꯦꯌꯥꯔꯄꯣꯔꯠ ꯍꯥꯏꯖꯤꯟꯕꯔꯣꯝꯗꯅꯤ ꯑꯗꯨꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ? ꯌꯥꯝ ꯍꯥꯎꯅꯤꯀꯣ ꯌꯦꯔꯨꯝ ꯊꯣꯡꯕꯗꯣ ꯍꯣꯏ ꯉꯥ ꯊꯣꯡꯁꯤꯔꯥ ꯇꯧꯕ ꯉꯥ ꯊꯣꯡꯉꯒ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯁꯥꯎꯋꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯆꯤꯛꯀꯟ ꯑꯣꯏꯔꯗꯤ ꯌꯥꯏ ꯉꯥꯕꯨ ꯑꯣꯏꯔꯕ ꯋꯥꯔꯧꯅꯔꯦ ꯅꯨꯡꯗꯥꯡꯁꯤꯗꯤ ꯏꯔꯣꯝꯕ ꯑꯃꯨꯛꯀ ꯌꯥꯎꯗ꯭ꯔꯗꯤ ꯔꯥꯁꯤꯒ ꯌꯥꯎꯗꯦ ꯏꯔꯣꯝꯕꯁꯦ ꯆꯥꯅꯤꯡꯉꯦ ꯎꯙꯥꯔ ꯍꯣꯟꯈꯤꯔꯣ ꯑꯗꯨꯗꯤ
ꯌꯥꯝ ꯈꯪꯉꯤ ꯂꯝꯒ ꯀꯩꯒ ꯂꯣꯏꯅ ꯌꯥꯝ ꯈꯪꯉꯤ ꯑꯕꯗꯨꯜꯁꯦ ꯑꯔꯣꯟꯕꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯩꯁꯨ ꯑꯗꯨꯅꯦ ꯕꯥꯁ ꯏꯔꯣꯟꯕ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯩꯗꯤ ꯂꯣꯏꯅ ꯈꯪꯕꯅꯤ ꯃꯥꯏꯕ ꯑꯣꯏꯔꯒꯦꯅ ꯇꯧ ꯃꯥꯏꯕ ꯑꯣꯏꯔꯒꯦꯅ ꯇꯧꯕꯅꯤ ꯍꯥꯏꯔꯣ ꯑꯣ ꯑꯣꯊꯣꯛꯑꯣ ꯅꯪꯒꯤꯁꯦ ꯅꯪ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯑꯗꯣ ꯍꯥꯟꯅ ꯍꯥꯏꯌꯣ ꯑꯕꯗꯨꯜ ꯅꯪꯅ ꯆꯥꯕꯗꯣ ꯀꯔꯤꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯑꯃꯨꯛ ꯃꯥꯏꯕꯤ ꯁꯥꯔꯛꯀꯦꯕ ꯑꯩꯁꯨ ꯑꯝꯇ ꯃꯥꯏꯕꯤ ꯁꯥꯗꯣꯛꯀꯦ ꯅꯪꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯛꯀꯤꯔꯥ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯣ ꯁꯠ ꯁꯠ ꯐꯔꯛꯀꯦꯕ ꯑꯩ ꯍꯣꯏ ꯅꯪꯁꯨ ꯂꯥꯛꯂꯣ ꯑꯗꯨꯒ ꯅꯈꯣꯏ ꯍꯦꯔꯣꯒ ꯀꯥꯏꯗ ꯃꯅꯤꯄꯨꯔꯗ ꯑꯩ ꯃꯅꯤꯄꯨꯔ ꯅꯍꯥꯟꯗ ꯆꯠꯂꯨꯏ ꯗꯤꯁꯦꯝꯕꯔꯗ ꯆꯠꯂꯨꯔꯦ ꯉꯁꯤ ꯉꯥ ꯀꯣꯕꯤ ꯂꯩ ꯍꯋꯥꯏ ꯑꯗꯨ ꯊꯣꯡꯕ ꯆꯥꯔꯦ ꯌꯥꯝ ꯍꯥꯎꯕ ꯍꯤꯟꯖꯥꯡꯅꯤ ꯑꯩꯁꯨ ꯉꯥ ꯊꯣꯡꯕ ꯌꯥꯝꯁꯤꯟꯕ ꯊꯣꯡꯍꯧꯗ꯭ꯔꯦ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯃꯁꯛ ꯎꯠꯂꯣ ꯃꯁꯛ ꯎꯠꯄꯗ ꯍꯧꯖꯤꯛ ꯇꯜꯂꯦꯗ ꯌꯥꯝ ꯊꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯉꯣ ꯌꯦꯡꯁꯦꯕ ꯄ꯭ꯂꯤꯖ ꯄ꯭ꯂꯤꯖ ꯑꯁ ꯃꯁꯤ ꯕꯤꯀꯦꯒꯤ ꯋꯥꯉꯥꯡ ꯃꯥꯟꯁꯤꯜꯂꯛꯑꯦ ꯇꯧꯕ ꯂꯥꯛꯑꯦ ꯀꯝꯕ ꯕꯤꯀꯦꯅꯣ ꯈꯪꯗꯦ ꯑꯩꯁꯤꯒ ꯕꯤꯀꯦ ꯍꯥꯏꯅ ꯑꯉꯥꯡ ꯑꯃꯨꯛ ꯂꯥꯛꯄ ꯍꯦꯛ ꯍꯦꯛ ꯑꯃꯨꯛ ꯌꯦꯡꯒꯦꯕ ꯄ꯭ꯂꯤꯖ ꯍꯥꯏꯁꯤꯅꯤ ꯃꯁꯛ ꯌꯦꯡꯕ ꯀꯥꯏꯕ꯭ꯔꯣ ꯀꯥꯏꯌꯦ ꯃꯁꯛ ꯊꯤꯕꯗꯣ ꯌꯦꯡꯉꯒꯗꯤ
ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯅ ꯑꯗꯨꯒꯤ ꯂꯥꯏꯛ ꯑꯃꯈꯛ ꯇꯧꯕꯤꯔꯦ ꯀꯅꯥꯅ ꯇꯧꯕꯤꯔꯤꯅꯣ ꯗꯤꯌꯥ ꯑꯣ ꯆꯦ ꯂꯥꯏꯛ ꯗꯟ ꯑꯣ ꯗꯤꯌꯥ ꯑꯣꯏꯅ ꯗꯤꯌꯥꯅ ꯇꯧꯕꯣꯔꯦ ꯑꯕꯗꯨꯜꯁꯤꯗꯤ ꯇꯧꯕꯤꯗꯦ ꯑꯕꯗꯨꯜꯅ ꯔꯦꯍꯃꯥ ꯑꯕꯗꯨꯜꯅ ꯍꯥꯏꯕ ꯌꯥꯝ ꯆꯤꯟꯊꯤꯒꯅꯨ ꯄ꯭ꯂꯤꯖ ꯑꯃꯨꯛ ꯌꯦꯡꯁꯤ ꯏꯃꯥ ꯆꯤꯟꯊꯤꯒꯅꯨ ꯀꯥꯏꯅꯤ ꯀꯔꯤ ꯆꯤꯟꯊꯤꯔꯒ ꯏꯕꯣ ꯗꯤꯌꯥ ꯍꯥꯏꯁꯦ ꯇꯥꯎꯅꯤ ꯀꯥꯏꯇ ꯃꯊꯛꯇꯅꯦ ꯌꯦꯠꯇ ꯕꯤꯟꯗꯨ ꯗꯣꯠ ꯗꯣꯠ ꯑꯍꯨꯝꯈꯛ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯝꯃꯒ ꯃꯗꯩ ꯑꯣꯞꯁꯟ ꯊꯣꯛꯂꯛꯄꯅꯤ ꯂꯥꯏꯛ ꯇꯧꯐꯝꯗꯣ ꯐꯪꯉꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯣ ꯇꯧꯔ ꯃꯥꯅꯦ ꯍꯩꯔꯦ ꯃꯅꯤꯄꯨꯔ ꯀꯗꯥꯏꯒꯤꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯕꯗꯨꯜꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯗꯤꯌꯥ ꯑꯩꯁꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯍꯥꯏꯕꯗꯤ ꯏꯆꯥꯅꯨꯄꯤꯅ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯑꯒ ꯃꯣꯕꯥꯏꯜꯁꯦ ꯍꯦꯛꯇ ꯂꯧꯈꯤꯑꯕ ꯑꯗꯨꯒꯤ ꯁꯨꯝ ꯉꯟꯅ ꯊꯥꯒꯠꯂꯤꯅꯤ ꯑꯩꯁꯦ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯕꯤꯅꯕꯇ ꯉꯥꯏꯔꯦ ꯑꯕꯗꯨꯜꯅ ꯍꯥꯏꯕ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛ ꯃꯁꯛ ꯌꯦꯡꯍꯜꯂꯣꯅ ꯑꯩꯕꯨꯁꯨ ꯉꯥꯏꯈꯣꯗ ꯍꯧꯕꯇ ꯉꯥꯏꯔꯤ ꯁꯛ ꯍꯥꯟꯅ ꯎꯠꯊꯣꯛꯑꯗꯤ ꯂꯣꯏꯅ ꯍꯧ ꯆꯦꯟꯈꯅꯤ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯗ ꯌꯨꯝꯅ ꯕꯥꯁꯀꯥꯟꯗꯤꯗ ꯁꯦꯡꯕꯒꯤꯔꯅꯦ ꯕꯥꯁꯀꯥꯟꯗꯤꯒꯤ ꯀꯗꯣꯟ ꯁꯥꯏꯠꯇꯅꯣ ꯍꯥꯏꯔꯤꯅꯦ ꯅꯪꯒꯤ ꯌꯨꯝꯗꯣ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯗ ꯃꯅꯤꯄꯨꯔꯗ ꯏꯃꯥ ꯂꯩꯕ꯭ꯔꯣ ꯍꯣꯏꯅꯦ ꯆꯤꯟꯊꯤꯔꯒ ꯀꯔꯤ ꯀꯥꯟꯅꯒꯦ ꯏꯃꯥ ꯑꯩꯕꯨ ꯆꯤꯟꯊꯤꯔꯒ ꯑꯣ ꯆꯤꯟꯊꯤꯕ ꯍꯥꯏꯕ ꯅꯠꯇꯦꯗ ꯍꯣꯏꯅꯦ ꯏꯃꯥꯒꯤ ꯌꯨꯝꯗ ꯀꯣꯏꯕ ꯆꯠꯄ ꯑꯣ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯑꯣ ꯆꯦ ꯑꯩꯁꯨ ꯆꯥꯛ ꯇꯧꯒꯠꯂꯤ ꯁꯧꯔꯨꯏ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯗꯤꯌꯥ ꯑꯣ ꯇꯧꯔꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯃꯦꯕ ꯑꯕꯗꯨꯜꯅ ꯍꯣꯏꯌꯦ ꯍꯥꯎꯅ ꯊꯣꯡꯂꯣ ꯗꯤꯌꯥ ꯍꯥꯏꯅꯦ ꯗꯤꯌꯥꯒ ꯈꯪꯅꯕ꯭ꯔꯥꯅꯦ ꯍꯥꯎꯅ ꯊꯣꯡꯂꯣ ꯍꯥꯏꯔꯦ ꯑꯗꯨꯝ ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯍꯥꯏꯔꯛꯄꯅꯤ ꯑꯣ ꯗꯤꯌꯥꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯌꯨ ꯌꯦꯡꯒꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯗꯤ ꯍꯥꯏꯔꯛꯑꯣ ꯇꯧꯒꯦ ꯊꯥꯔꯛꯎ ꯀꯩ ꯊꯥꯔꯛꯇꯣꯏꯕ
ꯀꯩ ꯊꯥꯔꯛꯇꯣꯏꯅꯣ ꯍꯥꯏꯕ ꯁꯤ ꯇꯧꯗꯣꯏꯔꯣ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯁꯅꯥꯌꯥꯏ ꯍꯩꯃꯥ ꯑꯩ ꯂꯥꯛꯂꯤꯕ ꯂꯝꯕꯤꯁꯤꯕꯨ ꯀꯗꯣꯝꯗꯅꯣꯅꯦ ꯇꯧꯏꯁꯤꯕꯨ ꯂꯝꯕꯤꯁꯦ ꯑꯣꯟꯅꯗꯦ ꯁꯅꯥꯌꯥꯏ ꯌꯥꯝ ꯁꯥꯊꯤꯅ ꯆꯨꯝꯈ꯭ꯔꯕ ꯂꯝꯕꯤꯗꯅꯤ ꯂꯥꯛꯄꯤꯔꯤꯁꯦ ꯊꯥꯒꯠꯆꯔꯤ ꯁꯅꯥꯌꯥꯏ ꯉꯁꯤꯗꯤ ꯑꯩꯒꯤꯗ ꯂꯥꯛꯑꯦꯀꯣ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯗꯤꯌꯥ ꯆꯠꯈ꯭ꯔꯕꯣ ꯁꯅꯥꯌꯥꯏꯁꯦ ꯑꯩꯅ ꯅꯍꯥꯟ ꯁꯨꯈꯪ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯗꯤ ꯌꯥꯎꯕ ꯎꯕ ꯁꯅꯥꯌꯥꯏ ꯅꯪ ꯂꯥꯛꯂꯕꯣ ꯑꯩꯃꯥ ꯁꯅꯥꯌꯥꯏꯁꯨ ꯑꯃꯨꯛ ꯈꯪꯅꯕ꯭ꯔꯕ ꯈꯪꯅꯕꯒꯤꯔꯥ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯔ ꯈꯪꯗꯦ ꯍꯣꯁꯠ ꯅꯍꯥꯟꯈꯩ ꯐꯪꯗꯕꯅꯤꯀꯣ ꯑꯣ ꯅꯍꯥꯟꯈꯩ ꯐꯪꯗꯕ ꯗꯤꯌꯥꯅ ꯑꯕꯗꯨꯜ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯑꯕꯗꯨꯜꯗ ꯑꯩꯅꯦ ꯁꯨꯃꯥꯏꯅ ꯃꯣꯗꯦꯔꯦꯇꯔ ꯇꯧꯒꯦ ꯁꯨꯃꯥꯏꯅ ꯀꯣ ꯑꯗꯨꯒꯅꯦ ꯑꯩ ꯀꯣ ꯇꯨ ꯅꯪꯒꯤ ꯃꯤꯡꯁꯦ ꯍꯧꯖꯤꯛ ꯕ꯭ꯂꯨ ꯃꯆꯨ ꯑꯣꯟꯈ꯭ꯔꯅꯦꯕ ꯑꯗꯨꯒ ꯗꯤꯌꯥ ꯕ꯭ꯂꯣꯛ ꯍꯥꯏꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯥꯆ ꯇꯧꯔꯣ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯇꯧꯔꯣ ꯁꯅꯥꯌꯥꯏꯗꯁꯨ ꯄꯤꯒꯦ ꯗꯤꯌꯥ ꯑꯕꯗꯨꯜꯅ ꯗꯤꯌꯥꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯆ ꯇꯧꯔꯒ ꯒꯣ ꯇꯨ ꯆꯦꯅꯦꯜ ꯍꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯑꯗꯩꯗꯤ ꯒꯣ ꯇꯨ ꯆꯦꯅꯦꯜꯗꯣ ꯅꯝꯃꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯣꯔꯠ ꯑꯗꯩ ꯂꯥꯏꯚ ꯍꯥꯏꯅ ꯄꯔꯦꯡ ꯁꯥ ꯂꯩꯕꯗꯨꯗ ꯚꯤꯗꯤꯑꯣꯗꯨꯗ ꯅꯝꯃꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯣꯏꯕ ꯑꯣꯀꯦ ꯃꯦꯗꯥꯝ ꯀꯥꯏ ꯁꯅꯥꯌꯥꯏꯅ ꯔꯍꯃꯥꯟ ꯂꯥꯛꯇꯦ ꯌꯨꯝꯅꯦ ꯑꯗꯨ ꯐꯝꯂꯒ ꯑꯗꯨꯝ ꯂꯩ ꯐꯝꯂꯒ ꯁꯅꯥꯌꯥꯏꯅ ꯗꯤꯌꯥ ꯍꯥꯏꯅ ꯂꯩ ꯑꯃ ꯄꯤꯕꯤꯔꯦ ꯁꯅꯥꯌꯥꯏ ꯍꯥꯏꯅ ꯀꯧꯔꯦꯀꯣ ꯗꯤꯌꯥꯅ ꯑꯕꯗꯨꯜꯗꯣ ꯆꯠꯈꯤꯕ ꯃꯥꯜꯂꯤ ꯗꯤꯌꯥꯒꯤꯗ ꯆꯦꯅꯦꯜꯗꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯟꯗꯦ ꯈꯪꯕ꯭ꯔꯥ ꯑꯕꯗꯨꯜꯁꯦ ꯇꯣ ꯗꯤꯌꯥꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯑꯕꯗꯨꯜꯅ ꯊꯦꯡꯛ ꯌꯨ ꯑꯕꯗꯨꯜ ꯊꯦꯡꯛ ꯌꯨ ꯍꯣꯁꯠ ꯐꯨꯔꯤꯠ ꯂꯤꯠꯄꯤꯕꯒꯤ ꯂꯤꯠꯄꯤꯔꯦ ꯀꯣꯠ ꯂꯤꯠꯄꯤꯔꯦ ꯁꯔꯠ ꯑꯃꯒ ꯀꯣꯠ ꯑꯃꯒ ꯂꯤꯠꯄꯤꯔꯦ ꯑꯕꯗꯨꯜꯗꯅ ꯂꯦꯡꯖꯥꯟ ꯑꯃ ꯄꯤꯕꯤꯔꯦ ꯑꯕꯗꯨꯜꯁꯦ ꯆꯦꯅꯦꯜꯗꯤ ꯅꯠꯇꯦꯀꯣ ꯆꯨꯝꯅ ꯁꯨꯝ ꯀꯩꯅꯣꯅꯤ ꯗꯤꯌꯥꯅ ꯑꯕꯗꯨꯜ ꯊꯦꯡꯛ ꯌꯨ ꯍꯥꯏꯈ꯭ꯔꯦ ꯅꯣꯏ ꯀꯅꯥ ꯆꯥꯛ ꯆꯥꯔꯅꯤ ꯍꯥꯏꯌꯨ ꯅꯠꯇꯦ ꯀꯥꯏ ꯅꯠꯇꯦ ꯀꯥꯏꯅ ꯁꯅꯥꯌꯥꯏꯅ ꯍꯣꯁ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯕꯅꯣ
ꯑꯩ ꯃꯅꯤꯄꯨꯔꯒ ꯅꯛꯅꯕ ꯃꯩꯇꯩꯒꯤ ꯂꯝꯁꯦ ꯀꯔꯝꯕꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ. ꯁꯤꯜꯆꯔꯒꯤꯅꯦ ꯁꯤꯜꯆꯔꯒꯤ. ꯗꯤꯌꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯔꯦꯀꯣ ꯁꯅꯥꯌꯥꯅ. ꯗꯤꯌꯥꯅ ꯆꯦ ꯀꯔꯤ ꯇꯧꯔꯤꯒꯦ. ꯀꯩ ꯇꯧꯔꯤꯒꯦ ꯍꯥꯏꯔꯣ. ꯑꯩ ꯆꯥꯛ ꯂꯣꯏꯔꯦꯗ ꯄꯨꯝꯅꯃꯛ ꯂꯣꯏꯗꯅ ꯀꯅꯥ ꯀꯅꯥ ꯆꯥꯒꯗꯕ. ꯑꯩꯅ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯣꯏꯅꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯆꯥꯛ ꯈꯖꯤꯛ ꯈꯖꯤꯛ ꯇꯦꯡꯀꯣꯠꯇ ꯀꯣꯠꯂ ꯆꯥꯔꯦ ꯂꯥꯝꯃꯦꯅ. ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯔꯒꯦꯅ ꯃꯣꯏꯁꯦ ꯍꯥꯏꯔꯛꯇꯕ. ꯑꯗꯨꯒꯤ ꯁꯨꯝ ꯑꯩꯁꯦ ꯂꯥꯏꯚ ꯊꯥꯔꯒ ꯁꯪꯕꯅꯦꯕ. ꯑꯗꯨꯒꯤ ꯑꯕꯗꯨꯜꯅ ꯍꯥꯏꯕ ꯑꯩꯗꯤ ꯆꯥꯔꯦ ꯅꯣꯏ ꯆꯥꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯂꯣ. ꯗꯤꯌꯥꯁꯨ ꯆꯥꯔꯝꯈꯤꯔꯣꯏ. ꯁꯅꯥꯌꯥꯏꯗꯤ ꯆꯥꯔꯝꯃꯅꯤ ꯁꯣꯏꯗꯅ. ꯗꯤꯌꯥꯅ ꯍꯥꯏꯕ ꯁꯅꯥꯌꯥ ꯆꯤꯛꯀꯟ ꯀꯩꯅꯣ ꯗꯤꯌꯥ ꯍꯣꯏꯒꯤꯗꯤ ꯆꯤꯛꯀꯟ ꯊꯣꯡꯉꯦ ꯍꯥꯏꯕꯅꯤ ꯉꯁꯥꯏ ꯊꯣꯡꯒꯅꯦꯅ. ꯉꯁꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤꯗꯣ ꯃꯦꯅꯤ ꯃꯦꯅꯤ ꯍꯦꯄꯤ ꯔꯤꯇꯔꯟꯁ. ꯗꯤꯌꯥ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯅꯥꯗꯅ ꯌꯦꯛꯇꯅ ꯂꯩꯔꯣ. ꯅꯥꯗ꯭ꯔꯒ ꯌꯦꯛꯇ꯭ꯔꯒꯗꯤ ꯂꯣꯏꯅ ꯁꯛꯁꯦꯁ ꯑꯣꯏꯕ ꯉꯝꯒꯅꯤ. ꯁꯅꯥꯌꯥꯏ ꯍꯣꯁ ꯑꯩ ꯁꯤꯜꯆꯔꯒꯤꯅꯤ. ꯅꯪ ꯆꯥꯛ ꯄꯤꯔꯒꯦ. ꯊꯣꯛꯇ꯭ꯔꯣ ꯆꯥꯛ ꯄꯤꯔꯒꯦ. ꯆꯥꯕꯤꯔꯣ ꯆꯥꯕꯤꯔꯣ. ꯆꯥꯛꯁꯤꯗ ꯆꯥꯕꯤꯕ ꯂꯣꯏꯈ꯭ꯔꯒꯅꯤ ꯑꯩꯅ ꯋꯥꯏ ꯁꯪꯗꯣꯏꯁꯦ. ꯆꯥꯛꯁꯦ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯗꯨꯅꯤꯌꯥꯒꯤ ꯊꯕꯛꯁꯦ ꯂꯣꯏ ꯉꯝꯅꯗꯦ. ꯁꯅꯥꯌꯥꯏꯅ ꯍꯥꯏꯕ ꯗꯤꯌꯥ ꯑꯗꯨꯗꯤ ꯆꯥꯕ ꯌꯥꯈꯤꯗ꯭ꯔꯥ ꯍꯥꯏꯕ. ꯉꯁꯤꯗꯤ ꯗꯤꯌꯥ ꯍꯣꯏꯗ ꯑꯣꯏꯅ ꯂꯣꯏ ꯆꯠꯂꯁꯤꯔ ꯀꯩꯅꯣ ꯈꯪꯗꯦꯍꯦ ꯃꯣꯏ ꯑꯅꯤꯒꯤꯁꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯕ. ꯖꯦꯕꯤ ꯁꯨꯍꯜ ꯐꯨꯜ ꯁꯞꯄꯣꯔꯠ. ꯊꯦꯡꯛ ꯌꯨ ꯖꯦꯕꯤ ꯁꯨꯍꯜ. ꯁꯕꯁꯀ꯭ꯔꯥꯏꯕ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯦꯟ ꯂꯥꯏꯛ. ꯖꯦꯕꯤ ꯁꯨꯍꯜꯁꯦ ꯆꯦꯟꯅꯦꯜꯂ ꯀꯩꯅꯣ ꯈꯪꯗꯦ. ꯗꯤꯌꯥꯅ ꯆꯦ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯦ. ꯁꯅꯥꯌꯥꯏꯅ ꯍꯣꯏ ꯆꯥꯔꯦ ꯍꯣꯁ. ꯑꯗꯩ ꯖꯦꯕꯤ ꯋꯦꯜꯀꯝ. ꯖꯦꯕꯤꯕꯨ ꯋꯦꯜꯀꯝ ꯍꯥꯏꯔꯦ. ꯆꯦ ꯂꯥꯛꯂꯣ ꯍꯥꯏꯁꯦ ꯅꯛꯑꯝꯃꯗꯤ ꯐꯕ. ꯆꯤꯡꯗꯣꯟ ꯂꯩꯇꯣꯟ ꯀꯩꯅꯣ ꯊꯥꯞꯅꯕ ꯉꯥꯛꯇ ꯑꯩꯈꯣꯏꯁꯦ. ꯎꯅꯕ ꯐꯪꯗꯕ ꯃꯐꯝꯗꯇ ꯂꯩꯌꯦ. ꯏꯇꯣꯝꯇ ꯂꯩꯍꯧꯔꯣꯏ ꯑꯗꯨꯝ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤ. ꯑꯕꯗꯨꯜꯅ ꯍꯥꯏꯕ ꯑꯩꯁꯨ ꯆꯦ ꯀꯧꯔꯒꯦ ꯆꯦ ꯀꯣꯟꯅ ꯑꯃꯨꯛ ꯆꯪꯂꯛꯀꯦ ꯂꯥꯏꯚ ꯂꯥꯛꯄ ꯇꯣꯛꯀꯅꯨ ꯑꯩ ꯀꯣꯟꯅ ꯆꯪꯂꯛꯀꯦ ꯊꯕꯛ ꯑꯃ ꯂꯩꯔꯦ. ꯍꯣꯏ ꯑꯕꯗꯨꯜ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯉꯁꯤ ꯊꯦꯡꯅꯔꯨꯕꯁꯦ. ꯌꯥꯝ ꯐꯔꯦ ꯅꯪ ꯂꯥꯛꯄꯤꯕ. ꯆꯠꯆꯔꯨꯔꯣ. ꯗꯤꯌꯥꯅ ꯁꯅꯥꯌꯥꯏ ꯂꯣꯏꯗ꯭ꯔꯤꯌꯦ. ꯊꯦꯡꯛ ꯌꯨ ꯆꯦ. ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯦꯛ ꯍꯦꯛ. ꯁꯤꯁꯨ ꯈꯔ ꯌꯥꯎꯔꯒ
Kana kana leirige. जेबी सुहाय जेबी सुहल लोग काय चक्र भंगी होस इंसांग दा फोन ताखिनी को अदुना थुकले ए सुमांग दा फोन से ओइना हिंजांग थाक्चलुन तो ओरन हावाई चही खरा ममांग दा फोन मचा मचा पाइरिगे मतम दो सुम खोइ चाक थोंग थोंगना फोन सु लाक्पा अदैदी तौबदुदा अहलुना हाइबा इबेमा नंग फोन दो इंसांग दा थाक्चनगिनी येंगो हाइरपा इना नोखिजी दिया ब्लॉकना चे ऑन होय होय आई ngसागी नंगिदो लास्ट फो जाव ngमहोद्रे खंबा हाइदी चाकसे थेंगदोखरबा ngसिजे थेंगबनिने खंगजे सेला मु परा परा होनबनिने फिसु सुरिबा फिसु फौदोइबा अदे दिया अइना हाले इबुंग को अइना हल्ले इबुंग कोरो तौहैदेको हाइरेको सना याइ चही क्या सुबा सुरगे तहरो खोइदेदी खा ओरमनिदा ओइरद्रो mangda u yam hore to si oi yet mi tai gatani somda nakan nakan si loin to khoi lambi masang sin ekhoi na manipur chat ke thokpa ta ri si lamjang paring sara chatla ke chat ka doi ni pukri ma panda mu chalase चे ओइनी चेगदी सिने खोइ युंगी पुखरी मपालनिको तो आदा उलसिदा खोइ युमनी खोइ इबुंग हाइबुं अदुगा सिने लबुक से सिगी कोंथोंग सिगगी सुमाइ तौरसि लोइना सिगी साइड सिमा लोइना मिते ngta ko सांगना मितेगी खुन ngtani खुन ममिंग कई कौगे होस खुन ममिंग सिम करोदा हाइदोको फत्तबनेबा अदुगा सोमदना को लबुक्की सोमवांगदा लेसिना लोइना खोइगी mayang muslim do mayam lon ngangba muslim do du ngtani sia leise somwangda sanam su leye to san je nusa mak si punbi si bu waram moi to so nungchak pami macam nga thada dro che nga se thada bado ising chaw to loina pathagi bani
ꯑꯗꯣ ꯈꯔ ꯃꯈꯩꯗꯤ ꯂꯩꯌꯦꯕ ꯏꯁꯤꯡꯗꯤ ꯀꯪꯁꯟꯅꯖꯧꯔꯦ ꯑꯩ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯂꯣꯏꯅ ꯀꯪꯈ꯭ꯔꯦ ꯍꯥꯏꯗ ꯁꯤ ꯃꯅꯤꯡꯁꯤꯗ ꯐꯤ ꯐꯧꯔꯅꯤ ꯉꯁꯥꯏ ꯏꯁ ꯑꯦꯜꯕꯤꯗ ꯍꯥꯏꯗꯣꯛꯄ ꯐꯠꯇꯦ ꯍꯥꯏꯔꯣꯁꯦ ꯀꯨꯀꯤꯅ ꯇꯥꯔ ꯑꯃꯨꯛ ꯊꯤꯕ ꯂꯥꯛꯑꯗꯤ ꯗꯤꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯍꯥꯏꯁꯤꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯑꯗꯤ ꯂꯩꯁꯥꯕꯤꯒ ꯃꯌꯥꯝ ꯂꯥꯛꯑꯅꯤ तुम्हारा बारी को है कौन जगह बारी ꯁꯨꯒꯩꯁꯦ ꯁꯣꯔꯣꯛꯇ ꯃꯤ ꯑꯇꯣꯞꯄ ꯌꯥꯝ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯨꯝꯕꯗ ꯎ ꯐꯪꯒꯅꯦꯕ ꯅꯨꯡꯉꯥꯏ ꯍꯥꯏꯁꯤꯅꯤ ꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯉꯥꯛꯇꯅꯤ ꯑꯣꯏꯖꯦꯠꯁꯦ ꯀꯨꯀꯤ ꯍꯥꯏꯁꯤꯅꯤ ꯀꯔꯤ ꯌꯨꯝꯅꯥꯛꯅꯣ ꯍꯣꯁ ꯂꯥꯏꯁ꯭ꯔꯝꯅꯤ ꯅꯨꯄꯥ ꯂꯥꯏꯁ꯭ꯔꯝꯅꯤ ꯑꯗꯨꯒ ꯏꯄꯥꯝꯗꯅ ꯌꯨꯝꯅꯥꯝ ꯏꯆꯦ ꯅꯣꯏꯗꯤ ꯀꯔꯤ ꯌꯨꯝꯅꯥꯛꯅꯣ ꯑꯣ ꯑꯩ ꯏꯄꯥꯝꯗ ꯌꯨꯝꯅꯥꯝ ꯍꯥꯏꯁꯤꯅꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯃꯤ ꯑꯍꯨꯝ ꯈꯛꯇꯪꯗꯤ ꯂꯩ জলান্তে তোরে মানুষে দেখবো ভিডিওর মধ্যে ꯇꯞꯅ ꯆꯠꯄꯤꯌꯣ ꯋꯥꯔꯝꯃꯅꯤ ꯁꯣꯔꯣꯝ ꯄꯤꯍꯣꯟꯕ ꯑꯩꯁꯦ ꯋꯥꯗꯕꯅꯤ ꯌꯥꯝ ꯀꯨꯏꯅꯒ ꯁꯣꯔꯣꯛꯀ ꯆꯠꯄ ꯌꯥꯄꯣꯠꯇꯦ ꯏꯃꯨꯡꯗ ꯃꯤ ꯊꯕꯛ ꯁꯨꯔꯤꯌꯦ ꯑꯗꯨꯅ ꯂꯣꯏꯅ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯃꯄꯥꯟ ꯊꯥꯡꯇꯣꯛꯑꯒ ꯂꯩꯔꯦꯕ ꯆꯦ ꯌꯨꯝꯅꯥꯝꯅꯤ ꯑꯩꯁꯨ ꯑꯣ ꯑꯩꯒ ꯃꯥꯟꯅꯔꯦꯅꯤ ꯌꯨꯝꯅꯥꯝ ꯅꯤꯉꯣꯜ ꯂꯣꯏꯅꯔꯝꯃꯦ ꯍꯣꯏꯃꯥꯎ ꯈꯨꯃꯟ ꯈꯨꯃꯟꯅꯤ ꯀꯩꯅꯣꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯒ ꯏꯄꯥꯝꯗꯅ ꯃꯉꯥꯡ ꯃꯣꯏ ꯀꯣꯊꯥ ꯅꯥꯖꯥꯅꯦ ꯑꯁ ꯅꯖꯥꯅꯣ ꯍꯩꯇꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯁꯥꯃꯤꯁꯇꯣ ꯑꯩꯁꯨ ꯍꯩꯇꯦꯕ ꯑꯩꯗꯤ ꯕꯦꯡꯒꯣꯂꯤ ꯈꯛꯇꯅꯤ ꯍꯩꯔꯤꯁꯦ
ꯑꯁꯥꯃꯤꯁꯇꯤ ꯈꯪꯗꯤ ꯈꯪꯕ ꯉꯝꯃꯦ ꯑꯗꯨꯒ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯄꯨꯡ ꯑꯅꯤ ꯇꯥꯔꯦ ꯗꯤꯌꯥ ꯏꯄꯥꯝꯒꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯗꯤꯌꯥ ꯍꯧꯖꯤꯛꯀꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯃꯍꯥꯛ ꯀꯩꯅꯣꯅꯤꯀꯣ ꯁꯥꯒꯩ ꯑꯃꯗꯒꯤ ꯁꯥꯒꯩ ꯑꯃꯗ ꯗꯤꯌꯥꯁꯦ ꯃꯈꯨꯠ ꯁꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯈꯥꯡꯍꯟꯕ ꯌꯦꯛꯅꯤ ꯑꯣ ꯁꯅꯥꯌꯥꯏꯁꯦ ꯄꯥꯈꯪꯂꯥ ꯃꯧꯊꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯣꯁ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯦ ꯑꯩ ꯆꯥꯗ꯭ꯔꯤꯌꯦ ꯌꯦꯔꯨꯝ ꯊꯣꯡꯉꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯂꯨ ꯌꯣꯡꯆꯥꯛ ꯍꯥꯏꯁꯦ ꯌꯣꯡꯆꯥꯛ ꯑꯔꯤꯕꯅꯤꯀꯣ ꯑꯅꯧꯕ ꯅꯠꯇꯦ ꯑꯗꯨꯒꯤꯗꯣ ꯏꯔꯣꯜꯂꯦ ꯆꯥꯗꯕꯗꯤ ꯀꯧꯗꯦꯗ ꯉꯁꯥꯏ ꯑꯌꯨꯛꯇ ꯈꯤꯇꯪ ꯆꯥꯛ ꯆꯥꯈꯤꯑꯕ ꯈꯤꯇꯪ ꯈꯔ ꯆꯥꯁꯟꯈꯤꯕꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯈꯥꯡ ꯉꯟꯕ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯑꯣꯏꯕꯁꯤ ꯏꯌꯥꯎ ꯌꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯃꯣꯏꯔꯥꯡ ꯑꯉꯣꯝ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯆꯦ ꯑꯣ ꯇꯥꯎꯔꯦꯝꯅꯤ ꯅꯤꯄꯥꯃꯌꯨꯝꯗ ꯑꯣ ꯏꯍꯦ ꯑꯣꯟꯂꯥꯏꯟꯁꯨ ꯂꯥꯛꯏ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯄꯩꯁꯥ ꯀꯌꯥꯅꯣ ꯄꯩꯁꯥ ꯀꯌꯥꯒꯤꯅꯣ ꯂꯨꯄꯥ ꯀꯌꯥꯒꯤꯅꯣ ꯌꯦꯡꯉꯣ ꯍꯣꯏ ꯊꯝꯃꯣ ꯊꯤꯖꯔꯤ ꯀꯟꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯍꯧꯔꯦ ꯂꯩꯁꯥꯕꯤ ꯌꯥꯝꯍꯜꯂꯦ ये सुंदर सुंदर मेवा ꯊꯤꯖꯔꯤ ꯀꯟꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗꯁꯦ 304 ꯀꯔꯤ ꯄꯣꯠ ꯑꯣꯔꯗꯔ ꯇꯧꯔꯤꯅꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯣ कई पोने पर खंगो 300 टाइप का नहीं तो हमारा पैसा खाली बता सा है ना तो चट्टी लग लाग चनी वाल ताले दो क्या होना 304 304 ये मणिपुर दे हलवा पॉकेट के पूरा खाली नहीं थे 360 टका है रो
ꯊꯣꯛꯇ꯭ꯔꯤꯉꯩ ꯄꯩꯁꯥ ꯆꯠꯄ Khá chào một tí trong các tài Hốt chín đâu Sai đó chứ bộ Mangang luang Cuman mùi rang ăn ngon sarang lại chăm thêm không nào bác sĩ phải chuẩn mấy sinh nước xịt lấy bạc atiya hay không देखो falan chigi wakhalda kai suram do mandigi kari suram do ma ina man base pidawrige kari computer da phamba gumba thabak tawribra kamai tawjan mudi khangdre isu kyan tadre Sahi kaya suramdo mange hairiba sahi se na kaya naman mga kontrol surabro kaya na kuni parapan surabra Hãy không thể cái số cái này này 30 수그레네 제30 수가 뭐도 비티지 봐. 그쇼부터 까이기다. 너 지간 안 강신디. 난단 했더니 비티지 뭐도 여기 하루 안에 봐. 아마름다 간나 티바 파이. 아마름다 간나 티바 가나디. Sen tum tanda idea brain khelai ga matam nu pithi jalaga mato bune ba tu bu yare 30 helaga di ai gidi jamina ise chawpi ko bo yare nisana chak chang reda sawan 30 수라 이네 하이바 Forty the pandi jumje pani 40 the pani 40 the amu kitang di thengman gre 35 ki manung da 5 mata su 33 gumba su jai
32 34다 ꯇꯧꯔꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒꯤ ꯌꯨꯝ ꯄꯥꯟꯅꯔꯤꯕ ꯈꯨꯄꯥꯟꯁꯤꯗ ꯇꯟꯕꯨ ꯇꯜꯂꯦꯗ ꯍꯥꯏꯁꯤꯅꯤ ꯁꯨꯝ ꯄꯥꯟꯗꯅ ꯂꯩꯁꯤꯜꯂꯦ ꯇꯟꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯒ ꯑꯃꯃꯝꯅ ꯉꯥꯏ ꯉꯝꯗꯕ ꯊꯤꯖꯤꯜꯂꯒ ꯆꯕꯦꯠ ꯆꯕꯦꯠ ꯅꯨꯄꯤꯗꯨꯕꯨꯁꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ ꯁꯦꯜ ꯊꯨꯝꯁꯨ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗꯒꯤ ꯉꯟꯇꯥ ꯊꯤꯖꯤꯜꯂꯒ ꯃꯗꯨ ꯍꯌꯦꯡ 30 35 ꯌꯧꯔꯛꯄꯗꯗꯤ ꯑꯁ ꯍꯥꯏꯕꯗꯤ ꯊꯤꯔꯝꯃꯣꯏꯗꯃꯤꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯑꯃꯨꯛ ꯌꯥꯝ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯄꯥꯜꯂꯦ ꯂꯣꯏꯔꯦ ꯈꯠꯅꯕꯒ ꯆꯩꯅꯕꯒ ꯑꯗꯨꯅꯦꯕ ꯑꯩ ꯁꯨꯝ ꯉꯥꯡꯅ ꯆꯥꯛꯁꯦ ꯈꯣꯝꯕ ꯍꯨꯞꯆꯤꯟꯈꯤꯒꯦꯀꯣ ꯆꯥꯛꯁꯦ ꯌꯥꯝꯗꯤ ꯂꯥꯝꯗꯦꯕ ꯌꯣꯛ ꯎꯕꯗ ꯇꯟꯗ꯭ꯔꯥ ꯑꯗꯨꯅꯤ ꯃꯥꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯅꯠꯇꯦ ꯊꯕꯛ ꯇꯣꯂꯣꯞ ꯐꯪꯕꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯈꯠꯅ ꯆꯩꯅꯕꯗꯣ ꯋꯥꯠꯀꯗꯧꯕ ꯍꯥꯏꯕꯗꯤ ꯑꯔꯪ ꯑꯃꯥꯟ ꯐꯖꯕꯁꯤꯗꯤ ꯇꯧꯅꯤꯡꯉꯤ ꯄꯣꯠꯅꯤꯅ ꯍꯣꯏ ꯏꯆꯟꯅꯨꯄꯤꯁꯨ ꯉꯥꯏꯔꯦ ꯈꯔ ꯅꯨꯡꯉꯥꯏꯕꯒ ꯐꯠ ꯂꯥꯎꯅ ꯑꯃꯗ ꯑꯃꯨꯛ ꯅꯨꯄꯥꯁꯨ ꯉꯥꯏꯔꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒ ꯑꯃꯗ ꯑꯃꯨꯛ ꯂꯣꯏꯔꯕꯅꯤ ꯁꯤꯗ ꯇꯧꯔꯤꯁꯤ ꯃꯤꯠ ꯅꯥꯕꯅ ꯑꯗꯨꯅ ꯀꯕꯣꯛ ꯀꯕꯣꯛ ꯃꯃꯤ ꯀꯥꯛꯄꯗ ꯅꯨꯄꯤ ꯆꯦꯟꯁꯤꯟꯗꯒꯤꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯃꯗꯤ ꯍꯩꯈ꯭ꯔꯦ
안다. 다른데. 제 A 짝 자르게. 자. A 주 짤이에요, 우리. 얌람도 주뽕게 튀행 하나 이렇게 땅 좀 살림. 가지네. 잘하자. 가지야. चे पैसागी खक्ता नतना नुपीना पामलिसी नुपादगी मागी मिनुंगसी थौजाल यिंगसिनबिबा केयर तौबिबा सपोर्ट तौबिबा मीदो मीदा तुसु चुम्मी पैसागी खक्तासु नते पैसा लेरसु लेत्रसु हाइसिनि नंसाई मतमदो चादरा तौहिबनिना कनागुमना हिमाई चुंखिबसु लेको कनागुमना माई मतमदो चादबनिना हिमाई चुंखिदबनिना नुपीदुगिदि पेनबा माउ केयर तौबिबगुंबगी फीलिंग्स त पोक्तबा हाइतारे 자톡로 하기 싫다고나 하지. 리아리 안 간게 아니지. Double. Ano mo na? Kitang jawi ba? Tayo sige. 61 na tayo. Tayo yung tayo. Second sayana. Sayana. Rồi, uống dày đừng nhé. Nó được. Uống dày mà. Uống nó hơi dày để nó 이름 통해 이rol래 땅짜래 뭐 짜로 해보고 남자 통차디 뭐 바이디 짜 뭐 짜라가 섞래 mà tôm bạ ý là tôm bạ sẽ quỷ em đặc lạc từ cái điều gì nữa sao nó ra là bạ hát tôm bạ sao nó không gì luôn đặc lạc bị thương khỏe ngang người này đó khỏe cái hi liền là phải bộ nó bán cái này làm gì tôm bạ chảo vậy nè school là mình lập ngay mình xem tôm bạ mấy tê chảo bạ mấy tê này nè tôm bạ mấy tao 그리 짜리노 짜발 넣어야 싹 그냥 짜란 봐 돈봐
อ้ย่าꯑꯩꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯦ ꯊꯕꯛ ꯈꯔ ꯂꯩꯕꯒꯤꯅꯦ ꯑꯣ ꯆꯨꯝꯃꯦ ꯊꯕꯛꯇꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯃꯣꯏ ꯆꯥꯛ ꯆꯥꯔꯗ꯭ꯔꯥ ꯑꯩ ꯁꯣꯝꯗ ꯆꯥꯔꯨꯏ ꯆꯥꯛ ꯆꯥꯔꯣꯏꯗꯤ ꯐꯣꯟ ꯗꯦꯁꯥ ꯅꯪꯁꯨ ꯆꯥꯔꯣꯏꯗ꯭ꯔꯥ ꯃꯥꯏꯗ ꯐꯣꯟ ꯇꯥꯁꯤꯜꯂꯅꯤ ꯎꯏꯕꯗ ꯎꯏꯗꯦ ꯇꯣꯝꯕꯅ ꯂꯥꯏꯛ ꯗꯥꯟ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯇꯣꯝꯕ ꯍꯩ ꯇꯧꯅ ꯄꯤꯈꯣ ꯑꯁ ꯑꯩ ꯐꯣꯟꯁꯦ ꯄꯤꯔꯣ ꯍꯥꯏꯅ ꯁꯪ ꯂꯩꯔꯦ ꯏꯆꯥꯅꯨꯄꯤꯅ ꯐꯔꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯁꯅꯥꯌꯥꯏꯁꯨ ꯑꯩꯒꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯇꯣꯝꯕꯁꯨ ꯊꯥꯒꯠꯆꯔꯤ ꯗꯤꯌꯥꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪꯗꯤ ꯊꯝꯃꯒꯦꯀꯣ ꯑꯉꯥꯡ ꯐꯣꯟ ꯄꯤꯌꯨ ꯐꯣꯟ ꯄꯤꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯔꯣꯏ ꯌꯥꯏꯌꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯩ ꯉꯥꯏꯍꯥꯛꯇꯪ ꯄꯤꯕꯤꯔꯒꯦ ꯀꯣ ꯕꯥꯏ ꯕꯥꯏ Bye bye. ꯏꯃꯥ Ui, sao lại mà hai ꯉꯥꯏꯈꯣꯕ Lùi.